ꯑꯁ ꯃꯌꯥꯝ ꯉꯁꯤꯗꯤ ꯎꯇꯤ ꯆꯥꯖꯔꯛꯇꯣꯏꯅꯦ. ꯎꯇꯤꯒꯤ ꯁꯤꯡꯖꯨꯒꯤ ꯃꯆꯜ ꯍꯦꯛꯄ ꯆꯠꯂꯨꯔꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ. ꯎꯇꯤ ꯑꯁꯪꯕ ꯑꯣꯏꯅ ꯇꯧꯔ ꯆꯥꯖꯔꯛꯇꯣꯏꯅꯦ ꯃꯌꯥꯝ. ꯁꯤꯡꯖꯨꯒꯤꯕꯨꯗꯤ ꯇꯣꯜꯍꯣꯏꯒꯤꯗꯒꯤ ꯑꯃ ꯐꯨꯛꯈ꯭ꯔꯒꯦ, ꯑꯗꯨꯒ ꯎꯇꯤꯒꯤꯅ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯈꯔ ꯊꯤꯔꯒꯦ. ꯂꯩꯔꯥꯏꯁꯤ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯔꯣ ꯍꯧꯖꯤꯛꯕꯣ? ꯂꯣꯏ ꯐꯨꯛꯄꯗꯤ ꯀꯩꯁꯨꯝ ꯌꯥꯎꯔꯛꯑꯣꯏꯅꯦ. ꯃꯁꯥ ꯄꯠꯄꯩ ꯇꯥꯏꯞ ꯇꯧꯋꯦ. ꯃꯅꯥꯁꯤꯔꯣ? ꯑꯥꯗ ꯐꯨꯛꯎꯔꯒꯦꯗ. ꯁꯤꯗ ꯂꯩꯖꯔꯦ. ꯑꯗꯨꯒ ꯎꯇꯤꯒꯤ ꯃꯆꯜꯁꯤꯡꯁꯦ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯑꯄꯥꯟꯕꯁꯤꯡꯁꯦ ꯑꯣꯏꯅ ꯇꯧꯔꯒ ꯇꯧꯖꯔꯛꯑꯒꯦ. ꯁꯤꯗꯅ ꯎꯇꯤ ꯑꯁꯪꯕ ꯇꯧꯅꯕ ꯃꯆꯥꯛ ꯂꯩꯔꯦ. ꯁꯤꯗꯅ ꯉꯥ ꯃꯀꯣꯛ ꯉꯧꯕ, ꯑꯗꯨꯒ ꯁꯤꯡꯖꯨꯒꯤꯁꯤꯗ ꯂꯩꯔꯦ. ꯏꯟꯖꯥꯡ ꯃꯨꯟꯁꯤꯜꯂꯛꯑꯦ ꯃꯌꯥꯝ. ꯍꯥꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ 2K ꯌꯧꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯦꯡꯛ ꯌꯨ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯎꯇꯤ ꯑꯁꯪꯕ ꯆꯥꯖꯔꯛꯇꯣꯏꯅꯦ. ꯁꯤꯗꯅ ꯁꯤꯡꯖꯨ ꯄꯥꯟꯒꯤ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤꯗꯅ ꯉꯄꯥꯏ ꯑꯇꯥꯎꯕ ꯂꯩꯔꯦ, ꯃꯀꯣꯛ ꯃꯔꯨ ꯉꯧꯕ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤꯅ ꯃꯌꯥꯝ ꯆꯨꯍꯤꯅꯦ. ꯆꯨꯍꯤꯒ ꯂꯐꯣꯏꯁꯤꯒ ꯆꯥꯛꯁꯤꯒꯅ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯆꯥꯖꯔꯛꯇꯣꯏꯅꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯌꯥꯝ ꯊꯛꯆꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ. ꯆꯨꯍꯤꯁꯤ ꯁꯣꯝ ꯅꯥꯀꯟ ꯊꯥꯡꯗꯣꯛꯑ ꯊꯝꯃꯒꯦ, ꯑꯗꯨꯒ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ. ꯑꯁ ꯉꯁꯤ ꯋꯦꯗꯔꯁꯦ ꯎꯇꯤ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ. ꯉꯥꯒꯤ ꯕꯣꯟꯗꯨꯅꯤ ꯌꯥꯝ ꯍꯥꯎꯅꯦꯕ. ꯑꯁ ꯈꯣꯠꯆꯤꯜꯂꯒ ꯅꯝꯅ ꯇꯣꯠꯂꯒ ꯑꯝꯇ ꯇꯧꯒꯦꯁꯦ. ꯐꯖꯔꯦ ꯍꯩ ꯃꯆꯨꯁꯤꯗꯤ. ꯐꯣꯟꯗꯗꯤ ꯈꯪꯗꯦ, ꯑꯁꯦꯡꯕꯗꯗꯤ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ. ꯁꯤꯡꯖꯨꯁꯨ ꯌꯥꯝ ꯍꯥꯎꯋꯦ. ꯍꯥꯎꯔꯦ.
ข้าวให้แม่มึงกับไปเต้าอยู่mà cô mà ngủ với hỏi em mà cô mà ngủ với đi em buồn được mấy kìa ở đây em phàm em hỏi đến em hỏi đấy em hỏi nè mình đi xem một trò chơi kìa suy cái chỉ cần muốn của chơi mà không tốt chơi kìa Amitra là phôi masyado ni ma'am tummi sila po siya sama di sang busang bagan to ya chả bạn
Tưởng em suy nghĩ chứ hào này rồi nhà khi chả gà cái tàu đó chả gà cả lâu rồi as tiền mùi vô lên mà em xem thì thật tôi không muốn ra cái lùi cả mèo rồi đi bye bye